Cobra Commando की Operation राजनीति की खुदचंगबदगी मणिपुर यौरकपदा महाम ताखरे FNCC नेक्स्ट स्लाइड की इरांग लाक्सिनबदा ममिंग लेरबा CRPF की कोब्रा यूनिट हाइना खंगनरिबा कमांडो यूनिट असी मणिपुर यौरकपददी राजनीति की खुदचंगबदगी महाम तारे हाइना फुट हिल्स नागा कोऑर्डिनेशन कमिटी FNCC की मैकेदगी नोंनांगबो फोंदोरखी FNCC की चिरोलामदा हंदक लैरोन बाइफैद कोब्रा कमांडो न कुकी खुलाई पाइबेसिंगी मथक्ता सतखिबु ऑपरेशन पेनिंग हैदि थासगी कुनगा मथोइद लैरोन बाइफैद CRPF की कोब्रा कमांडो कांगबुना ऑपरेशन सथरुबदा कुकी टेररिस्ट अटैक तौरकपदगी सिक्योरिटी की माइकैदगी बॉम्ब अमसुंग मुमै कापसिंदुना सबसा नमै उनखि मदुगी मतुंग तरकपदा सेंट्रल फोर्सिंगना कुकी खुलाई पाइबा केडर सामरोम कोइसिलगा थमखि तंजादुर नगा मिसम तरागा निपान फारगा मिसम निपान तमथिना हाटपदा सेनबा कुकी militant सिंग फगतनबा खुदोंग चाब अमा फंगलबनि अदुबो मणिपुर लेंगा की डिप्यूटी चीफ मिनिस्टर नेमसा खिपकेना थिंगजलकपदगी CRPF की ऑपरेशन नथैदुना पुरगा मरा लैबसिंग नेगोशिएशन सथरगा सरेंडर तौबुदा यानखि नेमसा किपगेन सी UPF KNFP की चेयरमैन थांगबोय किपगेन ST सिंथिन थांगी लोइनबिनी लाइरोन बाइफैद CRPF की कोब्रा कमांडो सिंग ऑपरेशन सथबा मतमदुदा सीनियर पॉलिटिकल लीडर अमदी सिक्योरिटी की मकोक थोंगबसिंगदा फोन तौरखिबगी रिपोर्ट लै फोन तौरखिबसिंगी मनुंगदा आसाम राइफल्स की DG 57 सुपर माउंटेन डिवीजन लैमकोंगी GOC अमसुम चीफ मिनिस्टर युमनाम खेमचान यावी हैना मराल सिरखि राजनीति की खुदचंग मरम ओइरगा सिक्योरिटी फोर्स न सतखिबा ऑपरेशन अदुदा मसक थोकपा फल अमता पुरक्पा ngमखिदि हेना नुंगनांगनिङाइ ओइरिबदि कोकी नार्को टेररिस्ट किया सिक्योरिटी न कोइसिनदुना थमलबसु ऑपरेशन मखा सथबा तौदना खांगतपता लुसिनंखि मसिना मरम ओइरगा कोकी खुलाई पाइबा साम हेना नानथोक्तुना सेनखि पुनम असिगी टेक्सा कनाना पुगदरिबनो हाइबो वहंग अमा थुरक्लि ख्वाइदिगी हेना हाइथोइ सिंथोइरबा सिक्योरिटी फोर्स है मसक ताकलीब CRPF की कोब्रा यूनिट सिना चथब ऑपरेशन माई पाखिदी मसी लेबुथीबने हाउजिक्ति सेंटरना थारखिब कोब्रा कमांडो सिंह सतखिब ऑपरेशन अदु मपान थोन उच्चाइन सतखिब ऑपरेशन ला नगा मिसम तरुक तमथिन हाटखिबदुगी असुम वेल फंगलोइद्रबा हाइबिगी वहंग अमा थुलखलि नगा मिसम तरागा निपान फाबा मिसम तरुक हाटखिब थाउदोक सेनबसिंग आइना सेराक पीबा ngamdana leiba haibisi leibukthibani Naga misam taru hat pada sena bisingi masak maming amasum laifam khang mangamlagasu khudak to operation lefanduna lairon bai faidigi masing yamlaba security force kaukthoraki si lebthibani lamdam asida tangdu laitaba hanjilangnaba panamda tharakhiba security na koki gi mathakta sathaba operation mapan thongdo operation sathari haiba khaknaba sathaba operation oirabra asum well phone na sathaba operation oirabra haibagi asauba wanga malakri Naga misam taraga nipan phaba madi misam tarukna tamthina hatkhiba adura senabasing Loina yakshin mangamdaba slebthibani thaudo adura senabasing masak maming amadi makoina laidiba mafam khanglabasu ngasi phawba lengana masak thokpa action amata lokhatuna laidi lamdam asida tangdu laitaba hanjinaba honabada khwaidigi maruiba security gi operation singi manungda ama oiriba lairon baifai gi operation marakta left hand khiba sina miyamna central force ta thamlamba puna mankhri masigi afaba phal kaidonungda phangroi manipur miyamna asumbu well phangnabagi hak sapsana lei security force na sumisa miyam gi mathakta akhi akhang thowaliba singi mathakta sapsawa action lokat kadabane CRPF ki Cobra unit amadi Assam Rifles singna koki terrorist sing thengnaba ngamloidaba oirabadi naga sing du oina sinnabiro koki singbu sapsana thengnajaragi haidi Torial the Iraq Naduna Sikivani Hina Launaram Nupi Mapu Raven Hot Poiramli. How he was saying listening a Nigataraka Treta, Komal Ben, Solan Kiko Winupiama Samramti Iraq Naduna Lakidavani Hina Launaramba Dumaki Mapu Reva, Menes Dines by Solankin and Ningtina Kuzil Torang Taudun Atamna Hot Poiram Hadi. Hyribet Hogos how he was saying listening a Nigataraka Taretki, Zun Kungamangada. Rajyatra Kumaiga Mari Lainana, Menes Dines by Solankina Maki Loinavi, Komal Ben Solanki Puduna, Amada Bachti the Laiva to one Mapams in the Puduna Koivas at Minaki, Numid Adugi Numidanga, Sabramti, River Franta, Minel Amadi, Komal Ben Kumduna Ishing Sanaki, Menes Namaki Loinavi, Komal Ben Bu, Kongjel Yang, Sea Libatorial Isiel Langtaduna Hatkivani Haina, Amada City Crime Branch na.
khang mangam lakhibani hari panwaya abdi laikhidrabi komal ben gi maproiba mine solan khina thawdo du da mak mara leiti haina unabigi tamak thawdok thokraba matung numit adumaktada mari leinaba police station ma ki loinabi mafam khangdana makri haina wakatki aduga mathangi numit ma ki loinabi komal ben solan ki thawai yaudraba asi waksang oina saramti torel tawdun lerama thengnarakibani Ahmedabad City Crime Branch na tuan ba intelligence input amadi Ahmedabad Police na sathakiba technical data amadi hanagi record singkup ni yingsilaba matung menes holan kibu phaduna wahang pong sathabada makna hatkibani haina khangmangam lakhibani hari Arunachal da singning khaiba khudaki isaw da miwe ma siri mari thiba khangdri Arunachal Pradesh da hokiba pungkunga mari da sukhiba akan manungzu na maram oiraga singning khaiba masum mafam kya da khudaki isaw thokpadagi state asigi district taruk lambi phawna khidaba dana tana tuan mafam da thokiba singning khaiba gi thawdokta miwe ma siri mari thiba khangdri masum taraga tret hena asu open nangri hari khudaki isaw amadi singning khaiba gi thawdokna suolaba district sing adudi upper Subansiri Kamle Lower Salansi Khungang amasung Kume Radadi amasung Kei Panyoni Haiba district sing asi taba yaba maruiba lambi singning khaiba maramoiraga lambi phawnaban honabada namit kharadi sangadori hari pusagi nipko colony da khudaki isaw thokpadigi miyoi kya tholakpangamdana lekhi masi mari lenaba authority singna mafam kya da search and rescue operation sathaduna mateng pangmagi thabak paikhat khri hairinasu paus da makhatana palakli North East State singi manungda khwaidigi sayanaba state Manipuri Rana Pratap North East State singi manungda khwaidigi sayanaba aruba state asi Manipuri state asida itatatana fruit masil khatna sainaba lanthopagi maramna lamgi wahodagi ni haina retired Lieutenant General Rana Pratap na phongtokri Amar Ujala Sangwat Uttarakhand 2026 haina mingthon makhana nainabagi tharamamada retired Lieutenant General Rana Pratap na makhatanaki Manipur yamna toina fruit masil gi marakta khatna saina thokliba sigi asabu maramdi lamgi wahodani state asigi khwaidigi masing yam sada yankai humdoi rom oiriba Meetei fruit state asigi apunba lamgi sarukta supnagi sada tarak Park Sau Mafam the Levie, Sada Nifuga Taruki Lamdana Nagana lay to Sada Tara Romna, Koki Fruit na Kunda Laitadnale, Adubu, Levak Tivedi, Sterasigi Supnagi Sada Taraka, Park Sau Lam the Ladiva, my tasting a sea, Lemo River Lam sing the Lam Laiduna Leviati, Adubu, Lemo River Park Sau Krapasingi Lam Oriva Mapam Singda, Naga Amadi Fruki Muation, the Lam Laiduna Kunda Laitadun Levie, Quaidi Hena Satiribadi, Meetei Singi Park Sau Krapalam sing the Lam Laiduna Levi Yadravasu, Koki Amadi Nagas and still a Sigi Meetei Kundari, but pick Krapasuna Tagisada Taramuktan Oriva, Tampak Lam the D, Lam Laiduna Kunda Laitavie. Maramaduna Manipur yamna tuna lanthokpan henes phongdokhi